ngasi phongkiba tungan Manipuri sephongsing amasum thokiba thawdo wathoksingi maruoibe I pausing khonga saraga Manipur top channel gi maikedi myamna thamjege hanmada yamna thajane oiriba mafamdigi phangba paungtang amasu yamna mak nuaitaba paw mahana myamna thamjege tungan mafam mani thokiba thawdoksingda singninga oiba mongda masa ahum Leirabi mau amaga masa mari Leiraba Nupa amaga siramle thawdoksing asigi matangna Police amasum manak nakpa midagi phangba paw sigi matu inadi mau ama laikidabagi thawdo asi ngarang Imphal East District ki manungsanba Kongpal Sarjo Laikaida thokibani haidi laikhidrabi mau adugi maming Sauraisam ongbi Danesuri kawi sai kuntra gatre lom sure maki mapurebigi mamingna Sauraisam inaukton kawi masa ahum laire haidi amasub laikhidrabi Danesuriga magi mapurebaga ngarang nungdang khatna sainabagi thawdok thokisu haidi madugi matungda ngarang nungdang pung 6 lom taba matamda Danesuri Jenims laikanaba ngamdana laikhidabani haidi laikhidrabi Danesurigi mapamgi miyoisingna phongdorapagi matung inadi mahaki mapuroiba inaukton atopa nupi ama khoi haibigi wahauda makhoi ani toina khatna sainaba thokibagi thawdoklei Danesuribu ngarang nungdang mapuroibana furaga hatlaba matungda mayada phenyle haijinlaga hu thaklaga sihanba malhanbani hainasu maral siri thawdo odu thokraba matung ngasi ayuk Laikai miyam amadi Danesurigi mapamgi miyoising thomjilaktuna irang thokre police na irang lakshina bo hotnari thawdo adugi sapsaba paw phangma ngamdri hainasu pawsina pali nakal amaromda mayumdagi thokiba masa mari Leiraba thiba khangdana leiringai sairak thawri yalaga siraga leiramle hairiba thawdo asina tha asigi taraga marida Jiribam district ki manungchanba Lalbani part 2 da thokibani hairi laikhidraba miyoedugi mamingna Sire Udul sei kuntra gomde apokpa Harun Mia kawi haidi aduga mahak masa mari leire mahak loina bidi kaina khiba sahi anirom sure haidi laikhidraba Joymul Udul thasigi tarago humdoigi numidangi saksaba toklaba matungda phone ama torakpadigi mayumdagi thokraba matungda nongalaga thauriyalaga asibaksang ama phangkibani amazu mahaki masada yaukiba lupa lak anima khairom yorom khite suhairi aduga manak nakpa miyoisingdagi phangba pawnadi laikhidraba Zainul Udil Imphal da thabak suraga leibani mak mayumda leitaba sahi amarom fari suhairi magna Imphal leiringai matamda thikadar ni haiba Lalbani digi Kalamiyagi masanupa Moinul Hakna mahaki yumda laktuna laikhidraba Zainul Udulgi apokpa mapada hana tonkhiba sel pidrabadi nasanupa yumda hek lakpaga hatkane haina kiarak kihalamba laikhi sohari thawdo adugi matangda Jiribam police na case ama lakhotuna thijinbagi thabak chathabasu hokre asiwaksang postmortem tawraba matungda lairol sankre sohari misi sigi mari lainana laikhidrabagi mapanthau MD Moyudina Paumising na phongdorakpagi matung ina mahaki manaw nupagi masa asi Imphal da thabak suraga leibani ma asi tang 16 Imphal dagi mayumda lakpani yum amada pulap laminadabana mak Imphal dagi mayumda lai haiba khangdi amasum magna Jiribam da leiringai hotel masa amada phamjai hotel adu phamlingai matamda migi paisa khara diu taki mahakna lakpa numidang asi sak charaba matungda mahakna tonba paisa singdoluge haina mama mapada hairamlaga thokibani sohaidi aduga mahakna siramliba mawong asi makhut maning supalami masagi haksangda saru amadi hapu tairami thawri yanba oiragadi makhut amadi mit khumlamloi amasum mahakna yaliba thawri edusu yamna pikpa hameng punba thawri amani Police report tawraba matungda police laki amasum police na maki pocket sek tawba matamda mobile Aadhaar pan card amadi iCard yorama thengnaki paisa di yoram khidi police na su masa matumda sijaba mande mina hatpa oiramba yai phungdoram ki su hairi amasum police na su postmortem tawdoba yararoi pukhi hainasu pausna makhatana phungdoragli duga myam in detail da mariksuma pawam myam da report pizarake myam ngamina ki si hainasu channel sigi mekedi gi su myam da thamjari duga makha sathajarak poina topa maruiba paw khraga myam da thamjagi myam yeng taminasi atopa pawmana
अफब मिहुत खनसी मिरेप सेल तिंगहलोइसी है मियामगी वखल थागतनिंगाइनी खरिबम जीवन अवोनबा सखोटपा वात पादबा वांखेम केंद्र अमगिदमक्त मियामना महाकपु नुंगसिबिदुना मखोई अंगम पोसे क्या मतेंग पांगबिरकपद तरागनिथु सुब मणिपुर विधान सभादा वांखेम केंद्रदा बीजेपी की मिरेप ओइगनि हाइना थौरांग तौरिबा खरिबम जीवना मियामबु थागतपा फोंदोखरे ngasi वांखेम केंद्र की मनुंग चनबा येरिपोक विष्णु नहा खोइरोम सरंगपाटना सिंग तुंगान तुंगान पुलिंग सिंगी मियामना सरंगपाट लेबा खरिबम जीवन की युमदा लाक्तुना फौसेंग सिनी नसिंग पोलम सिंग लानबगी थौरमदा जीवनना मियामबु थागतपा फोंदोकलदुना हाय अवोन मानबु वांखेम केंद्र मा ओइरकनबगी दमकता महाकु मियामना लेप लेतना मतेंग पांगबिदुना सगुतपिबा अमदि पुकनिंग थौगतपिरबा सिगिदमक इकाइखुमनै लेबाकी थौगल तौगदरिबे कैंडिडेट सिंगु मिखलदा सेल यामना तिंगहनबा यादे मिरेप सिंगदा सेल की मतेंग दुम पांगदबने हायबा मियामगी वखलोनगा लोइनना मतेंग पांगबिरकलिबा मियामगिदमक चौथोकसबा फावि हायनसु पाउसना पल्ली amarom dana to papa mana Manipur Pradesh Congress Committee General Secretary Administration MPCC gi Hareswar Gosmina ngasi order ama January tang taraga ni pana thokre myam order si myam na thamjage order si myam na tentak na thamjage Siri case Joy Kishan Singha Indian National Congress INC gi ma suspend tawre haiba order ama Manipur Pradesh Congress Committee General Secretary Administration MPCC Hareswara Gosmina Kuyek Pidna Tolakpa order Sina Supali Papalam gi pau khraga myamna tentang na thamjage sai sida marirek subu oina North Korea na missile sangeng tawkhre hadi saleba kumsing English ani ga kun gani thogi ahanma tha sida North Korea na marirek subu oina ballistic missile ma ngasi sangeng tawkhre missile adu samudra tamna kapkhibani haina South Korea gi military na phongdokre COVID-19 pandemic na maram oiduna awang amasum kha Korea ni gi ngamkhai thingzinaduna leiringai sairakta United States na su North Korea gi mathakta tunga ma sanction sing thamjinduna leiringai sairakta Pyongyang na saliba January thagi ahanba thakai fawbada ballistic missile ahumlak sangeng tawkhraba matungda ngasige asi tharaga marirak subani hadi South Korea gi Joint Chief of Staff na phongdorokibagi matungina North Korean lebaadugi sunan lamdamdagi samudra tamna ballistic missile ani kapkhre sunan haidiba lamdam adu Pyongyang gi International Airport manakta leibani ballistic missile adu kaya yamna lapna kapkhibagi haibagi matangdadi khudaki oina asengba su phongdokide haidi Nakalamaramda Japan Prime Minister gi office na su North Korea na ballistic missile launch toki haibagi singnaba wafam phongdoki North Korean missile sangeng sataki haibadugi matangda akupa waroldi Prime Minister gi office na mayek sengna phongdokhide hainasu pausna sumakhata na phongdorakli loisilakpo ina to papa mana Pakistan gi jail du laidibe India gi ngami sikre maram khangdri Pakistan gi isingi sarukta sangsinduna nga farubuni haiba Gujarat ki ngami ama ngasidagi sai amagi mamangda Pakistan authority na fajinduna jail thamnaki badu laikidre ma kari maram dagi sikhibano haiba asengma maram khangma ngamdri haina official gi oiba likhuna mana phongdorakli masagi sai yankhai rom sukraba miedu Gujarat ki Gir Somnath district ki manung sena leiba Satrapara khungangdagi Jayanti Solanki kaubi hairi miedu haukiba sayol khragi mamangda laikidabani hairi adubo Indian authority na mak sikhibagi matangna pau phangbadi ngarang khaktani hainasu phongdorakli Gujarat ki Wearable area leiba Gujarat Fishery Department ki team mana Punjab ki baga atari ngamkhai de satuna ngami edugi haksang Pakistan authority digi laurure haina fisheries officer Bisal Gohel na phongdoki hain supali haujiko inadi pauk matang ase lusinjarage amasum pathok bida sokiba lankiba kaya yaurs myam na ngapigene amasum matamatam gi ba maru e pauk sing myam de lepa leitana update pizarake hain su channel sigi mekedi gi su myam thamjari and thank you